Chief Minister na chauba thogdang lawduna oxygen cylinder sani ga yangkhai hayang Imphal yawraklagani Manipur gi ana layeng sangsingda COVID-19 laichatna maram oiduna layeng bagi thabak chathariba singidamakta oxygen watana phanganabagi lakhotpa yaba thabak thorangsing Chief Minister N Biren achauba thogdang lawduna honari. Chief Minister na Gujarat laiba oxygen manufacturing company amada ahangba D5 oxygen cylinder lising ani pinaba mangjawnana order tawkhre masigi manungda ngasi cylinder saniga yangkhai silchar yawrakre ahangba oxygen cylinder saniga yangkhai ase National Highway and Infrastructure Development Corporation Limited NHIDCL ge Corporate Social Responsibility gi makhada Manipur miyam gi damakta mateng panglakpani hainasu CM gi Facebook account gi khuthangda miyamda khanghalakle pawasi gi matungina silchar yawraklaba ahangba oxygen cylinder sani gi yangkhai ase Jiribam District ke District Magistrate W Malem nganba chenglaina ngasi okhre cylinder singasi hayeng silchar da laiba oxygen plant amada refill tawraba matungda hayengwak Imphal da tharaknaba thabak thorang pumba loikhre haibasu CM gi Facebook account gi kuthangda miyamda khangalakle COVID laichat thengnaba honabada Congress na ambulance taraga manga oxygen concentrator tara miyam gi damak tengbangane ibobi COVID-19 laichat thengnaba honabada Manipur Pradesh Congress Committee na angamba thogdang lawduna honagane laichat asi thengnabagi damak Congress na ambulance tara dagi taraga manga aduga oxygen concentrator tara miyam gi damak ta pigane masigi mathakta medical kit sing amade Manipur gi manung hanjinba ana layeng gi khudong chaba phangdraba mafam singdasu ana layeng gi tengbang polam kaya phanganna ba honagani haina Congress Legislature Party CMP gi lusingba oiriba hanagi Chief Minister o ibobina phongdokhre wafam asingasi Manipur Pradesh Congress Committee na sinduna Bharat ki Prime Minister oiramba Rajiv Gandhi laikhidabage kunthra suba thauramga mari leinana Imphal gi BT Road ta leiba Congress babanda pangthokpa thauramda wa ngangladuna phongdokhibane ngasigi thauram aduda Manipur Pradesh Congress Committee gi President Govindas Konthokjam AICC ge CWC ge regular member Gaikhangam MLA Fazur Rahim MLA Suraj Kumar Congress ki atai MLA sing amade Congress ki thomi sing saruk yaduna laikhidraba Rajiv Gandhi ki photo da laisu katuna ikai khumnaba utkhe CMP ge leader o ibobina makhatana phongdokhibada laikhidraba Bharat ki Prime Minister Rajiv Gandhi na mangjaramba manglanbu Congress ki thomi singna mangphauna hanaba thabak paikhat kane thabak sing asigi manung channa COVID-19 laisana ka hena sokhalaba Manipur gi khungang amade district singda lariba miyam ge ana layeng gi damakta mathau taba oxygen concentrator tara dagi taraga manga fauba aduga ambulance tara dagi taraga manga fauba Manipur gi khungang gi mafam singda phangangane ambulance sing asina laiset asina matam ge sokhalaba na basing hospital da puthok pusin tawbada khudong saba phanganaba thabak paikhat kani haikhe masida natana COVID-19 laisana sokhalaba Manipur Assembly Kendra Hompuda lairiba praja singda chana thagnaba polam sing ana layeng bada mathok taba hidak lang thakna sing basu phanganaba honagane loinana district headquarters singda lairiba ana layeng sang sing community home isolation center singisu awat apa yang sinduna ana layeng bada sangba awat apa yang sinduna honagani haina Congress ki maikei dagi phongdokhe ngasigi thauram aduga mari lainana ambulance ani da chana thaknabagi polam sing medical kit singa loinana Congress baban mamangdagi MPCC ki President Govindas Konthokjam Chairman of Observation Committee of 30 Suba Martyrdom of Rajiv Gandhi in Manipur ki Chairman MLA ke Megachandra na flag off tawkhe Nambol gi MLA Boycott Toure Haikhibadu Nambol Block Congress Committee na Angakpa Pok-e NBCC ngarang Young Guidance Club and the Youth Welfare Sports and Library foizing makha laikai na thokpa press release amada TH Basanta IPS retired na containment zone singda angamba mateng pirakpabu thagatpa phongdoklaga loisilakpada maram icha chadana MLA Nambol bu boycott tawre haiduna thamlakpa Nambol Block Congress Committee na Angakpa Pok-e COVID pandemic na laibaki oina khamthengna wanaraba matam sida Nambol kendra gi oina COVID positive oiraba sing government ki hospital amade COVID care center singda laiba phangdraba mayum da su home isolation tawbagi khudong saba leitraba patient singbo Nambol akoibagi club organization singa khusam naduna SK Women College ta community home isolation center hangduna government ki mateng ama phawba yaudana honariba N Loken Singh MLA Nambol kendrabu matang matam icha chadana nongmata suthoroktuna laikai gi amadi maikai gi honakidaba club amana boycott tawre hairakpa Angakpa Pok-e haina Nambol Block Congress Committee ki Secretary Organization and Media Affairs N Chandrakanta na thadorokpa cherol amada haire
Serol asina makha taraduna MLA na mahaki maikaidagi CHIC khakta yengsinba natana kendra sigi manungda lariba DC Bisnupurna containment zone lauthokpa mafam khudingmakta angamba chana thangnaba polamsingsu club amasung worker singa khusamnaduna ngasi phawba tengbangduna lakle hauzik phawda khun taraga mapan ge apunba imung lising hena chana thangnaba polamsing tengbang khre makha tana tengbang nabusu thorang taure masidasu phoijing makha gi hairiba club asina ngasi phawba kendra sige lusingba ama oina lairiba MLA da sima tause sima mateng pangsi haiduna suggestion ama phawba pirakpa laikide MLA da kari amata tanaramdaba amade wakalamba tawdana club asina ikhang khanghaudana MLA bu boycott tawre haibasi maram chade MLA ge mingsat thinanaba atamnana sinba thawong male asukwana pandemic asibu laksinanaba honabada tumba chawa khangdana aigi migi amade rajniti ge akuba miyang thamdana honariba MLA bu mingsat thinanaba honaba se NBCC na haksin lawe Nambol kendra da natana state asigi manungda COVID pandemic asida politics tauba ahanba phoijing makha club na oire masisu club asigi miyoy ama anige khuzil thorangni he nangaklibadi 24/7 CHIC SK Women College ta sangduna awat apa amade patient singi seba tawduna leiriba masida natana COVID ki ahanba web tasu Nambol kendra ge manungda quarantine center ahom SK Women College Nambol Lairen Girls Higher Secondary School amade Nambol Higher Secondary School da hangba matamdasu aigi migi naidana tumba chaba khangdana honakiba o inausa Elias Premjit ke ming paksilakpa sisu laibak thibane COVID ta politics tawbigano pumnamak amata oina khusamnaduna COVID lantheng minarase maithiba pirase makha tana aranba propaganda tawrakpada COVID pandemic ki yengduna awai akhum tawjaroi haire Chief Minister na miyamda atekpa manamasing phanghanaba fresh card store ge app hogdokre ngasi Chief Minister Biren na hogji state asida COVID-19 ge ani suba web na maram oiduna misi mina amade COVID-19 positive hengalakliba sina maram oiraga laingak na curfew thamliba sina miya mapan thoktuna nongma nongmagi chadaba yadraba manamasing sing Google Play Store ge app tage miyam na order tawraga yum da yahonna bage fresh card store hogdokre haina Chief Minister ge office tagi phangba pauna haire Pawa sina makha taribade Manipur lenga ki Department of Horticulture amasung Soil Conservation ki makhada Manipur Organic Mission Agency ki makhada Fresh Card Store na hauzik COVID-19 ki license na maram oiduna miyam na tongan ba mafam singda containment zone laibadage mapan thokpa yadabadage Fresh Card Store na momo gi khuthangda miyam da manamasing sanga atekpa na chingba singase momomarket.com amasung freshcardstore.com app ki khuthangda miyam na order tawduna miyam da phangangani haire hairiba app ani asida delivery tawgadaba matamde ahanba slot ta ayuk pung 8 makhai dage ayuk pung 13 makhai ani suba slot ta nungthil pung amadage nungthil pung 3 fauba miyam na mangjauna na order tawgadaba ne delivery charge asi INR lupa 10 dage hawgani haire